ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯦꯡꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯆꯅꯤꯒ ꯃꯔꯐꯨꯇꯔꯥꯒ ꯇꯔꯦꯠ ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯏꯟꯐꯣꯇꯦꯛ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯂꯧꯇꯨꯅꯕ ꯃꯤꯍꯥꯠ ꯑꯃ Who did it? ꯀꯅꯥꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯑꯊꯦꯡꯕꯗ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝꯅꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯄꯨꯂꯤꯁ ꯑꯃꯒꯨꯝꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯕꯤꯌꯨ ꯑꯗꯣꯝꯅ ꯈꯟꯕꯤꯌꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯃ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯇꯥꯕ ꯃꯇꯝꯗ ꯑꯗꯣꯝꯃꯛꯅ ꯊꯤꯒꯠꯄꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯦꯁꯁꯤꯡ ꯑꯁꯤꯗꯒꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯤ ꯊꯥꯡꯂꯣꯏ ꯑꯗꯣꯝꯅ ꯍꯦꯟꯅ ꯆꯨꯝꯅ ꯈꯪꯕꯤꯔꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯣꯝꯅ ꯋꯥꯔꯦꯞꯅꯕꯤꯌꯨ ꯑꯆꯨꯝꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯏ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯄꯤꯌꯨ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯣꯝꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯐꯠꯇꯕ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯂꯩꯕꯗꯨ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯃꯥꯏ ꯄꯥꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯅꯤꯡꯂꯤꯕꯗꯤ ꯃꯤ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯀꯅꯥ ꯑꯃꯅ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯀꯅꯥ ꯑꯃꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯑꯗꯣꯝꯁꯨ ꯃꯉꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯔꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯒꯦꯔꯥ ꯅꯨꯡꯁꯤꯕꯤꯔꯣꯏꯔꯥ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ ꯇꯥꯍꯟꯖꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤꯗꯒꯤ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯁꯤꯡ ꯑꯗꯣ ꯐꯪꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯗꯨꯒ ꯄꯥꯡꯊꯣꯛꯂꯨꯔꯤꯕ ꯃꯤꯍꯥꯠ ꯑꯗꯨꯒ ꯆꯥꯅꯔꯛꯇꯕ ꯀꯌꯥꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠ ꯑꯗꯨꯒꯗꯤ ꯐꯥꯔꯁꯤ ꯇꯧꯔꯗꯨꯅ ꯍꯥꯠꯄ ꯌꯥꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯗꯨꯕꯨ ꯀꯣꯔꯠꯅ ꯔꯥꯏ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯈꯖꯤꯛꯇ ꯆꯍꯤ ꯈꯖꯤꯛꯇ ꯄꯤꯔꯛꯂꯕꯗꯤ ꯑꯗꯣꯝ ꯀꯔꯤ ꯑꯣꯏꯕꯤꯒꯅꯤ ꯃꯗꯨꯃꯛꯅꯤ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯆꯦꯟꯅꯥꯏꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯊꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯁꯔ ꯑꯩꯒꯤ ꯅꯨꯄꯥ ꯔꯕꯤꯟꯗꯔ ꯑꯣꯐꯤꯁ ꯆꯠꯈꯤꯕꯅꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯕ ꯌꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨꯕ ngasigiро haisibo mani ngasigini nahan makhai pung nipan makhai taba matamda dum lakpani hojik pung mapan khre helaba fawda laktabasida pakhatuna lakjaribani adu di pang theng banatri dina pung tara sutadri magi photo lergadi khoda photo pibiram aduga yumda kariguma halakpa taragadi aigi purubidu halai haidana khoda pau pibiro hojikidi chatpiro yani ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯐꯪꯅꯕ ꯊꯤꯕꯤꯌꯨꯕ ꯑꯃꯨꯛꯇ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯎꯗꯕꯅꯤ ꯑꯗꯨꯅꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯈꯨꯗꯛꯇ ꯑꯃꯇ ꯊꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯀꯔꯤꯒꯤꯅꯣ ꯁꯣꯝꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯄꯨꯡ 9:30ꯗ ꯍꯜꯂꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ 9 ꯈꯔ ꯍꯦꯟꯗ ꯉꯥꯏꯔꯤ ꯁꯣꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯏ ꯅꯠꯇꯦ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯐꯔꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯤꯖꯔꯒꯦ ꯑꯗꯣ ꯁꯣꯝꯒꯤ ꯄꯨꯔꯣꯏꯕꯁꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯅꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯀꯩꯊꯦꯜꯗ ꯁꯥꯔꯤ ꯑꯗꯩ ꯀꯂꯝ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯁꯨꯃꯥꯏꯅ ꯌꯣꯜꯂꯒ ꯂꯩꯕꯅꯤ ꯍꯥꯟꯅꯕꯨꯗꯤ ꯃꯍꯥꯛ ꯁꯤꯐꯥꯏ ꯊꯅꯥ ꯑꯣꯏꯔꯝꯕꯅꯤ ꯃꯗꯨꯗꯒꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯃꯇꯝ ꯁꯨꯗꯅ ꯄ꯭ꯔꯤꯃꯦꯆꯣꯔ ꯔꯤꯇꯥꯌꯔ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯊꯕꯛꯁꯤ ꯇꯣꯛꯊꯣꯛꯑꯒ ꯔꯤꯇꯥꯌꯔ ꯑꯣꯏꯅ ꯄ꯭ꯔꯤꯃꯦꯆꯣꯔ ꯑꯣꯏꯅ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯣ ꯌꯥꯝꯅ ꯐꯔꯦ ꯐꯣꯇꯣꯗꯨ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯄꯨꯔꯣꯏꯕꯗ ꯍꯜꯂꯒꯗꯤ ꯑꯌꯨꯛ ꯐꯥꯎꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯣ ꯍꯜꯂꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ इन्वेस्टिगेशन खरा हौकी हाइबदी फोटोदु लेरबनीना हारिबा सिगुम दुकान फंबसे महाक मतौ करमना दुकान दा लेथोकलिबा जाला नत्रगा कराइदा लेरिबा जानो हाइदना पुलिसना खुदकता महाना दुकान फमे हारिबा मफम मदुदा नुपीदगी एड्रेस लहोबा मफम मदुदा चटखिरम महाना दुकान फमे हारिबा मफम मदुदा कुपना यंगसिनखि दुकान अदुदी थोंगलोलमे अदुबु
दुकान अदुगी थंगनबा मियोइसिंग वारी सारकपदा महाक असि देवकी मेनन कौबा नुपी अमगा वारी सानबा यामना तोइना उई हाइबो वाफम अमा तमलखि देवकी मेनन की मपुरोइबा प्रभाकर मेनन कौबा अमसु लई हाइबसे मियामना हाइरखि मसिगी मतुंगदा करिगिदमक्ता देवकी मेननगा हारिबा रविंदरगा वारी सानबसी यामना तोइना उई हाइना मीना हाइरक्लिबनो मसिगी मतुंगदा देवकी मेनन अमदी प्रभाकर मेनन मखोइगी एड्रेस अदुदा पुलिसना खुदक्ता चलमी मखोइगी युम लैफम अदुदा अकुप मरोल खंगे हाइदुना मफम अदुदा चटपा मतमदा इमुंग अदु थोंग लोंदुना लैरमखि ए सिदी थोंग लोलेना करिगिनो मोइ थोंग सि लोलिसिदे मतै मनाव अनिमक अमदि लैफम थोइना करिगिनो थोंग लोलिसे हवलदा यस सर थोंग से तंगाई फदना फकाइबा ताबनी अदुगा इमुंग असिदा करी करी लै हाइबदो अखोइ येंगो अमा चंग सर हौजिक मक हेक्ता हवलदार केस असे मी मांगबगा मरी लेनबनी रविंदर हारिबसी देवकी मेनन हारिसे गंगसी नुमिदांग वारं वारी सानखिदो नंग ताराबा नत्रो फनी सर थुगाइजगे सर असुमना हवलदार अदुना थोंग फकाइखि इमुंग अदु चंगगा येंखि असुमना इमुंग अदुदो चंगगा येंगो मतमदा इमुंग अदुगी युमयाइदा ई कया मरुम तारमी फगलांगदसु ई चोंगलमी मफम अदुदा लैरिबा पोलम खयादसु ई मरिक मरिक खर चोंगदुनु लेरम अमदि लैमाइदा तारिबा ई सिंग अदु फीगुंबा अमना तकथोक नानथोकिबा अमदि कोकपा ngamdabagi मओंगदसु लैरमखि मसिगी मतुंगदा हवलदार इमुंग असिदा करिगुंबा मथोय हाइबसिदि सिदा तारिबा ई सिंगसिना साखि वरी आइना हाइद्रो इमुंग असिदा लैरिबा देविका अदुगा देवकी मेनन मपुरोइबा प्रभाकर मेनन अनिमक्सिना मफमसिदा लैत्रिसि करिगिना मखोइगी मरमदा तिकटकदबनि अदुगा तोंगा तोंगा ट्रेवल एजेंसी सिंग अदुगा एयरपोर्ट देवकी मेनन अमदी प्रभाकर मेनन कौबा अमता पैसेंजर सिंगी ममिंग यावब्रा नत्रगा अनौबा हौजिक लाकदबा फ्लाइट सिंगदा चटखिगदबा लैब्रा हाइबदो टिकेट ककप्रा हाइदुना पाउपिगो अदुगा लंबी पुनमक्तगी ट्रांसपोर्ट के अतै लेरिबा जगादसु टिकेट ककप्रा हाइबदु यो फनी सर असुमना खुदक्की ओइना एक्शन अदु पुलिस ने लौखटखि मिसी अमा थोकले हाइबदी मखोइ खंगी अदुबु इमुंग अदुदा सिरिबदो मधु रविंदर नि हाइबदी पुलिस न सुमता मधुदा खंगबु ngamba nati मरमदी रविंदर की मसा इमुंग अदुदा फंकिदि रविंदर का देवकी मेनन का वारी सानखि हाइबदी मीना तमकपदगी खंगबनि अदुबु इमुंग मनुंग अदुदा ई तारमलिबदु देवकी मेनन की ई ओरिब्रा प्रभाकर मेनन की ई ओरिब्रा मखोइ अनि हिंगलिब्रा नत्रगा मखोइ अनिना कनागुंबा अमा असुमना हाथ तुप्पगी थबक चटनरिबा थबक अमा मखोइ अनिना पांगथोखिब्रा हाइबसिन अमरोमदा पुलिसना फोरेंसिक साइंस की टीम कौखि इमुंग अदुदगी फोरेंसिक्स की अदुगुंबा रिपोर्ट खोंगटपा याबा कया मरोम खोंगटकिरम श्रीलंका तगिना बेंगलोर फाउरगा ट्रेन अमखक चेली असिगुंबा ट्रेन असिदा ट्रेन अमगी का अमदा मनम नंबा अमखक मथंगी नुमित फाउरकी असुमना ट्रेन अदुदगी मियोय सिंगना का अमदा मीगी असीबा हक्चांग मनम नमी हाइबो वाफम अमा हाइरकपदगी ट्रेन अदु लंबीदा खामखि लोइनना ट्रेन अदुदा यावरिबा टीटीना पुलिस च पाउ पीखि अमदी मनम नमथि हारिबा का अदुदा पुलिस का लोइनना मफम अदुदा चेक तौदुना येंखि मसिगी मतुंगदा ट्रेन अदुगी अदुगुमलबा मी तौनदबा अहांगबा का अमदा मियोइबगी असीबा हक्चांग मतुप मतुप कक्लबा हक्चांगी पार्ट सिंग लोइनना मफम अदुदा लैरमखि अंगक पोइखि असीबा हक्चांग अदुगी मकोक्ति यावरमदि मसिगी मतुंगदा पुलिसना फोटो कापखि अमदी फोटो सिंग अदु प्रेस मीडियादा पीखि मसक यावदबा असीबा हक्चांग अमा ट्रेन की मनुंगदा हक्चांग मतुप मतुप कक्लगा यावरमे हाइदुना फोटो न चिंगबसि हापखिरम
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯆꯠꯊꯔꯛꯄꯗ ꯊꯤꯖꯤꯜꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯔꯥꯝꯅꯥꯊ ꯑꯥꯌꯔ ꯀꯦꯁ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯇꯨꯞ ꯀꯛꯂꯒ ꯐꯪꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯈꯕꯔꯗ ꯌꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯐꯪꯈꯤ ꯃꯍꯥꯛꯅꯁꯨ ꯔꯕꯤꯟꯗꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯃꯛꯅ ꯃꯌꯨꯝꯗꯒꯤ ꯊꯕꯛ ऑफिस महक थबक चटखिबद हाइबदि महक बिजनेस की थबक चटखिबा मधु हलकलगा मयुम द हलकिद्रे हाइबगी रिपोर्ट अमदि रविंदर मांगबगी लेरि अमरोम द मसक खंगदब मकोक यावदब हक्सांग अमा फंगलिबसि कना ओइरमगदगे हाइबसिन असुमना मथंग मथंग पुलिस न थिजलकप मतमदा इमुंग अमदा ई फंगखिबा देवकी मेनन अमदि प्रभाकर मेनन की युम अदुगी अकोइबदा लेबा लेकाई गी मियोय कयादा वा हंखिरम मसिगी मतुंगदा असुमना वा हंगबदा लेकाई अदुमक्तदा लेबा रिक्सो ड्राइवर अमा खकना पुलिस न वा हंगु मतमदा महांगना असुमना हाइरकी सर नहान खरा थेंगप नुमिदांग वैरमगी मतमदो देवकी मेनन गा प्रभाकरन गा आइगी रिक्सो सि तोंगगा चले आइगी रिक्सो सि तोंगगा मखोइना तरंग उपुगुम मचा अमसु मखोइना पाइ अदुगा पॉलिथीन द बैग अमसु पाइ अदो नुमिदांग ओइबनिना करी करी पाइबनो हाइबदु दैसु खंगजद्रे अदुबु आइगी रिक्सो अदुदा मखोइना तोंगगा समुद्र मपान ओइरप अखोइगी जगह सिदा सुम चटप मतमदा खंगहौदना तरंग उपुदु समुद्र की मपान अदवाइदा लंगथोकपोइ करिबोइ अमसु तौखि अदुगा माना पाइबा पॉलिथीन की बैग तो अदुसु समुद्र मपान लंगथोकपगुम तौइ वाफम मधु पुलिस न ताबदा ngakpoiki lekai aduda leiba rikshaw thauba amana devki menon amadi prabhakar menon anina riksha amada asiba hakchang oiramgani haina पुलिस न खनगी मरमदी इमुंग अदुदा तारमलिबदु इहिंग नाहिंग सारमलिबदु त्रंग अदुगी मनुंगदा मियोइबगी हक्चांगी पार्ट खरा अमदी पॉलिथीन द तोंगाना लंगथोकलिबदुन करी असुमना खनखिरम मसिगी मतुंगदा मथंगी नोंगानबा नुमित्ता समुद्र खोंबान अदुदा प्लास्टिक पॉलिथीन अमदा योमलबा मियोइबगी कोक अमा फंगले हाइबा वाफम अममु यावरकी मसिगी मतुंगदा पुलिसना प्लास्टिक की अदुगुमलबा पॉलिथीन की मनुंगदा यावरिबा मी मकोक अदु फोरेंसिक टीम गा लोइनना येंगहनखी अमदी मधु पोस्टमार्टम गिदमक लौखतकी मसिगी मतुंगदा रामनाथ आयार हाइरिबसिना हाना ट्रेन द फंगकिबा हक्चांग अदुगी पार्ट सरुक खर लेरिबा अदु कोक यावदबदु अकोनबा कोक फंगलिबा असिगा कोक असिदा ये फंगलिबा डीएनए गा ट्रेन मनुंगदा फंगलिबा हक्चांग की मकक मकक सिंग अदुगी डीएनए गा अनिदो पुनसिनरगा येंगबियो हाइदुना रामनाथ आयरना पोस्टमार्टम तौरिबा डॉक्टर दा हाइखिरम असुमना मसिगी मतुंगदा पोस्टमार्टम की रिपोर्ट असुमना लाखि मदुदी हारिबा कोक अदुगा हक्चांग अदुगा अमत्तनी हाइबसी खंगलखिरम मसिगी मतुंगदा इमुंग मनुंगदा पाउ पीखी पाउ पीरबा मतुंगदा असिबा हक्चांग अदु रविंदर गिनी हाइबसी मसक चप चाना ताखिरमी मसिगी मतुंगदा पुलिसना यामना चेक्सिन मथंग मथंग हंगबा होरकी करिगिदमक थौदोग असि देविका अमदि प्रभाकरन मखोइना पांगथोक्तबु ओइरगसु इमुंग थादोक्तुना करिगिदमक्ता चलिबनो मखोइगी इमुंगदा करिगिदमक्ता ई तारमलिबनो लोइनाना मांगखिबा रविंदर मतौ करमना ट्रेन अमगी अदुमखा अमगी मनुंगदा असिबा हक्चांग हाइबदि मकक मकक कक्थलबा हक्चांग ओइना फंगखिबनो अमदि समुद्र मपान अमदगी मकोक फंगखिबनो हाइबसि असुमना पुलिसना यामना कन्ना थिगलपा मतमदा मरिक चुम्बा केस असिगी चिंगनबा वाफम सिंग अदु थिगन अनबगी यामना कन्ना होनकी मखोइगी इन्फॉर्मर कया थादोकी अदुबु केस असिगी चपचाबा वाफम सिंग असि खंगबदि अदुमक ngamkidi matam kharadi changki मसिगी मतुंगदा प्रभाकरन हाइबसि कनानो करिनो पुलिस नमुक थिगलखि महाक्सि बैंक अमदा थबक तौबा दुगुम्बा मिहोय अमा ओइरम अदुबु बैंक ता थबक तौबा मी अमा ओइरमलगा बैंक की थबक अतो महाक तोकथोकि अदुगा
खबर फोंबा अमदा असिगुम्बा प्रिंट मीडियादा महाक थबक याउखी हाइबा वाफम असिनी मसिना करिगिदमक्ता प्रभाकरनना बैंक थबक तौरमलगा करिगिदमक तोक्तुना महाकना सिगुम्बा सिनफमदा लैरिबनो हाइबसी मुन्ने येंगसिलक देविकी हारिबसी महाक की मरम चट करिनो महाक मपुरुबगा मरी फत्तब्रा महाक की करी मरी लई अदुगा नुमित अदुदा रविंदरगा महाक वरी सानरमनिबा करिगिनो हाइबसिगी मतांगदा अमो थीबा होगलकी मसिगी मतुंगदा प्रभाकरन अमदि देविकागी युमदा थबक तौबा चही 15 रोम सूरबा मकोइगी इमुंगदा थबक अकुबतागी यावी हाइबा अंगांग मचा अम फंकी चही 15 रोम दि सूरे पुलिसना मंगोंदा वहांग पहंकी इमुंग मनुंगदुदा करी करी तवी करी करी हाइनबा लई करी करी ताबा लई मसिदगी अंगांग अदुना हाइरकदा महाक्ति थोइदोनु खंगबदि लैते अदुबु इमुंग अदुदा देविका अमदि प्रभाकर मखोई अनी असि यामना ngangnei haiba wafam asini aduga mokhoini khanghodana numit aduda yum thadoknanaba yam thuna chatnanaba honaki haiba wafam asi asumna haikiram masigi matungda police-na chingnabasi asum helaki madudi Ravinder gasu wari sanaramanina devgi hariba nupi asiga mokhoini wari sanaramanina mokhoini gi aron mari lenabra maduna mari oirakanda mahaki nupa asiga khana chainaba thokko oiramba yai मसिमंगना महांगना बैंक की थबक तोकलगा खबर की यावरिबसिना मरम करिगिनो हाइबा वाफम असिनी मसिगी मतुंगदा पुलिसना प्रभाकर अमदि देविकी की खोंगुल यामना कन लिखी ममई थंगदा मकोई मफम अदु थादोकलगा मुंबई द चटननबगिदमा होनदुना लैरमखी मसिगी मतुंगदा मकोई पुलिसना फाकिरम थौदोगसिदा मकोई नि फादुना वहांग पहंगबा मतमना मकोई निगी अहानबदा करिसु हाइनबदा लैते चुमनगी ngangnaba loinaba tinabada khaktani haiduna Devakina fanakuina mahangna haikiram adu masi matungda Devakina mahaki wafam sing adu lot abasu Prabhakarna wafam sing asi haidoraki sir tabaka se khoina chathaban adu karigidamukta chathabano haibase aigi nupi Devakiga Ravinderga mari leinaba horaki Ravinder haiba nupase bahana army orame adubu thabaktagi mahak premature oiduna thabak tolaglagassu picture the business tawduna sari amadi plastic ki aduga pen gi aduga matawba mi amakam nongma mahaki dukanda aigi nupi Devaki ga thengnaki nominasdagi makhoini khangnabauki wari sanaraki toina unaraki अदुबु मखोइनिगी मरीसे अइना फना कुइना खंगुदे मसी खक्तन नतन मखोइनिना लैनरिबा मरी अदो मदुदगी हेना नुपा नुपी अनिगी मरी अरोन बहौरकी होटल कयादा मखोइ बुक तौदना उनरकी मखोइनिगी अरोन बलम चटसे अइना फना कुइना खंगिदे अदुबु मसीगी मतुंगदा अइना नोमा अइना देविकी हाइकी देविकी हौजी मखाताना नंग महाक मरी लेना की गहबा नत्रगा आई अमदी महाक अनीसकी मनुंगदा नंगना पुंसिगी ओइना करमनो मखल नंगना ngamlagana आइबु थादोक्तुना सकु अदुगा आइबु खंगलरोय हायदुना नंगना चलिबा लमचददि आई पामथि आई लोइना खंग अदुगा युम पानबसे फागी नथि आई मखाताना नंगोदा मसिगी मरमदा आई हाइबा पामथि आइना नंगोदा अरोइबो ओइना अइना अयाबा मनोंगोदा पीरी मदुदी नंगना मंगोदगी लापथोकपा नत्रगा अइंगोदगी लापथोकपा अइना अरोइबोइना नंगोदा चांस अम पीरी मसी नंगना याबा तारगदी नंगी हौखिबा नारान पुनमक अइना लोइना गापीबा ngamani असुमना सा अइ Devaki da अइना सुमना हाइकिबन नुमित अदुदगी महाक Ravinderga mari leinakidre yum asi thadokuna tumin chattuna Ravinderga unakiba punmamak lepki yum asida hanagum yumgi nupi amagum mahak leiba horki madudagi ai bengi thabak tawjarambadasu toktue achumbagi damak asengbagi damak miyamgi awaba mateng pangnanabagi damak khabar phongba khabar nambadu oina ai mai onsilaki asumna igi punsi se normal oina laki adubu
ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯈꯜꯂꯔꯣꯏ ꯈꯜꯂꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯦ ꯑꯍꯤꯡ ꯀꯌꯥ ꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯃꯛ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯗꯦꯕꯀꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯕꯤꯟꯗꯔꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯤꯍꯟꯕ ꯍꯧꯔꯛꯈꯤ ꯗꯦꯕꯀꯤ ꯅꯪꯒ ꯑꯩꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯦ ꯃꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯂꯩꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯅꯨꯄꯥꯅ ꯉꯥꯡꯉꯦꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯀꯌꯥ ꯃꯔꯨꯝ ꯑꯩꯉꯣꯟꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯅꯦ ꯑꯩꯅ ꯎꯠꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯆꯪꯖꯐꯝ ꯄꯤꯔꯣꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯆꯪꯖꯐꯝ ꯄꯤꯔꯣꯏ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯍꯥꯟꯅꯒꯨꯝꯅ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯑꯗꯨꯃꯛ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯗ꯭ꯔꯒꯅ ꯅꯪꯒ ꯑꯩꯒ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤꯁꯦ ꯁꯤꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯅ ꯎꯠꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯁꯥ ꯃꯍꯥꯛꯅ ꯗꯦꯕꯀꯤꯒ ꯑꯃꯨꯛꯁꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯗꯦꯕꯀꯤꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯜꯂꯛꯄꯒ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕꯁꯤꯡꯗꯨ ꯃꯍꯥꯛꯅ ꯇꯝꯊꯣꯛꯏ ꯃꯗꯨꯗꯒꯤ ꯑꯩꯅ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯔꯕꯤꯟꯗꯔꯕꯨ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯦ ꯏꯕꯥꯅꯤꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯕꯤꯟꯗꯔ ꯌꯨꯝ ꯑꯁꯤꯗ ꯄ꯭ꯔꯚꯥꯀꯔ ꯂꯩꯇꯦ ꯍꯥꯟꯅꯒꯨꯝꯅ ꯑꯔꯣꯟꯕ ꯃꯔꯤ ꯑꯗꯨ ꯆꯠꯊꯁꯤ ꯍꯥꯏꯗꯨꯅ ꯗꯦꯕꯀꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯆꯠꯇꯨꯅ ꯄꯥꯎ ꯄꯤꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯟꯗꯔ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯌꯥꯝꯅ ꯉꯟꯅ ꯃꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯂꯩꯔꯒ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯗꯦꯕꯀꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯁꯣ ꯍꯥꯡꯗꯣꯛꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤ ꯔꯕꯤꯟꯗꯔꯅꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯩ ꯂꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯆꯦꯟꯕ ꯅꯪꯈꯤꯗꯦ ꯃꯍꯥꯛꯁꯨ ꯀꯤꯈꯤꯗꯦ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯥꯅꯅꯕ ꯍꯣꯠꯅꯈꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒ ꯃꯍꯥꯛꯀ ꯑꯔꯣꯟꯕ ꯃꯔꯤ ꯆꯠꯊꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯃꯥꯡꯍꯟꯅꯅꯕ ꯑꯩꯕꯨ ꯏꯖꯠ ꯂꯩꯈꯥ ꯇꯥꯅꯅꯕꯒꯤ ꯍꯣꯠꯅꯔꯤꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯊꯛꯇ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯃꯆꯥ ꯑꯊꯧꯕꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩꯅ ꯊꯤꯟꯗꯠꯈꯤ ꯂꯦꯟꯊꯠꯈꯤ ꯑꯃꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈꯤ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯍꯥꯛꯅ ꯀꯞꯄꯗꯨ ꯎꯔꯒ ꯑꯩꯅ ꯄꯦꯟꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯨꯍꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯥꯅꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯈꯤꯕꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯊꯤꯟꯗꯠꯈꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯗꯨꯅ ꯄꯦꯟꯗꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯃꯗꯤ ꯍꯛꯆꯥꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯑꯩꯅ ꯀꯛꯊꯠꯇꯨꯅ ꯃꯉꯛ ꯑꯗꯨꯒ ꯍꯛꯆꯥꯡꯒ ꯇꯣꯉꯥꯟꯍꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯍꯥꯞꯆꯤꯟꯈꯤ ꯑꯩ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯀꯩꯊꯦꯜꯗꯒꯤ ꯇꯔꯪ ꯎꯄꯨ ꯑꯃ ꯂꯩꯔꯨꯏ ꯇꯔꯪ ꯎꯄꯨꯗꯨꯗ ꯍꯥꯞꯂꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯣ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯥꯞꯆꯤꯟꯈꯤ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯈꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯐꯔꯔꯣꯏ ꯈꯟꯗꯨꯅ ꯏꯕꯥꯅꯤ ꯃꯨꯝꯕꯥꯏꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯂꯝꯕꯤꯗ ꯔꯤꯛꯁꯣꯗ ꯂꯥꯛꯈꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯄꯥꯔꯠ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯔꯝꯈꯤ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯈꯤ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯑꯃꯗ ꯌꯥꯎꯕ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯂꯪꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯩꯅ ꯑꯃꯨꯛ ꯂꯩꯔꯥꯏꯗ ꯄꯨꯈꯠꯂꯛꯈꯤ ꯃꯗꯨꯗꯒꯤ ꯁꯥꯔ ꯍꯣꯏꯅ ꯊꯦꯡꯅꯕꯤꯕꯗꯨꯅꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯖꯒꯥ ꯌꯦꯡꯂꯒ ꯇ꯭ꯔꯪ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯈꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ
ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯅꯈꯣꯏꯅ ꯆꯩꯔꯥꯛꯇꯨ ꯐꯪꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯄ꯭ꯔꯚꯥꯀꯔ ꯑꯃꯗꯤ ꯗꯦꯕꯀꯤ ꯃꯈꯣꯏ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯇꯥꯈꯤ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯋꯥꯐꯝ ꯀꯟꯐꯦꯁꯟ ꯄꯨꯝꯅꯃꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯊꯦꯡꯅꯔꯛꯈꯤ ꯀꯦꯁ ꯊꯦꯡꯅꯔꯛꯄꯗ ꯖꯁ ꯑꯣꯏꯕ APSIR ꯍꯥꯏꯕ ꯑꯃꯈꯛꯅ ꯀꯣꯔꯠꯀꯤ ꯖꯁ ꯑꯣꯏꯕ ꯑꯃꯈꯛꯅ ꯁꯣꯛꯅꯔꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯀꯣꯛꯇꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯁꯨꯝꯅ ꯅꯩꯅꯔꯛꯂꯒ ꯔꯥꯏ ꯄꯤꯔꯝꯗꯥꯏꯗ ꯁꯦꯟꯇꯦꯟꯁ ꯄꯤꯔꯝꯗꯥꯏꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯈꯤ ꯃꯗꯨꯗꯤ ꯄꯥꯜꯂꯤꯕ 302 ꯑꯃꯗꯤ 201 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯖꯁ ꯑꯁꯤꯅ ꯔꯕꯤꯟꯗꯔ ꯍꯥꯠꯂꯤꯕ ꯅꯨꯄꯥ ꯄ꯭ꯔꯚꯥꯀꯔ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 8 ꯖꯦꯜꯗ ꯂꯩꯅꯕ ꯃꯤꯌꯥꯠ ꯄꯤꯈꯤ ꯂꯣꯏꯅꯅ ꯂꯧꯇꯨꯅꯕ ꯑꯁꯤꯗ ꯌꯥꯎꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯀꯤ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 3 ꯈꯛ ꯖꯦꯜꯗ ꯂꯩꯅꯅꯕ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯍꯤ 8 ꯅꯨꯄꯥꯗꯨꯅ ꯖꯦꯜꯗ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯨꯅ ꯆꯍꯤ 3 ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯅꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯀꯦꯔꯂꯥꯗ ꯂꯥꯞꯅ ꯆꯠꯂꯒ ꯀꯦꯔꯂꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯍꯧꯖꯤꯛꯁꯨ ꯄꯨꯛꯆꯥꯛꯀꯤꯗꯃꯛ ꯂꯥꯟ ꯊꯦꯡꯅꯔꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯔꯕꯤꯟꯗꯔꯒꯤꯗꯃꯛ ꯐꯪꯈꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯀꯔꯤ ꯀꯔꯤ ꯂꯧꯁꯤꯟꯕ ꯌꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯅꯔꯛꯈꯤꯕ ꯃꯔꯤ ꯑꯗꯨꯅ ꯄ꯭ꯔꯚꯥꯀꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯑꯥꯏꯟꯅꯗꯤ ꯌꯥꯗꯦ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕ ꯂꯣꯏꯅꯅ ꯄ꯭ꯔꯚꯥꯀꯔꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯉꯥꯛꯄꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯗ ꯍꯤꯡꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯔꯕꯤꯟꯗꯔꯕꯨ ꯍꯥꯠꯈꯤꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕꯒꯦ ꯁꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯕꯔꯊꯗꯦ ꯇꯥꯕꯒꯤ ꯊꯧꯔꯝꯁꯨ ꯂꯩꯖꯔꯤ ꯃꯌꯥꯝ ꯋꯤꯁ ꯄꯤꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯎ ꯍꯅꯅ ꯊꯥꯒꯠꯆꯔꯤ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯇꯥꯕꯤꯔꯤꯕ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯅꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯕꯔꯊꯗꯦꯒꯤ ꯊꯧꯔꯝꯗ ꯑꯕꯦꯝ ꯄꯨꯌꯥꯝ ꯊꯧꯕꯥꯜ ꯁꯥꯕꯜ ꯇꯣꯡꯕ ꯉꯁꯤꯒꯤ ꯄꯧꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯍꯅ ꯑꯕꯦꯝꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯌꯨ ꯂꯣꯏꯅꯅ ꯑꯟꯖꯂꯤ ꯅꯥꯎꯔꯣꯏꯕꯝ ꯀꯣꯡꯕꯗꯒꯤ ꯍꯥꯏꯔꯤꯕ ꯏꯆꯜ ꯑꯁꯤꯁꯨ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯇꯧꯔꯨ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯄꯤꯖꯔꯤ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗꯒꯤ ꯑꯕꯦꯝ ꯄꯨꯌꯥꯝꯅ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯛꯄ ꯃꯥꯜꯂꯤ ꯑꯗꯨꯒ ꯏꯁꯩꯁꯤꯁꯨ ꯈꯣꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯕꯔꯊꯗꯦꯒꯤ ꯊꯧꯔꯝꯗ ꯉꯔꯥꯡ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯇꯥꯖꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯤꯁꯨ ꯇꯥꯡ 5 ꯑꯣꯏꯕꯅꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯔꯁꯋꯇꯤ ꯁꯃꯨꯔꯥꯏ ꯂꯥꯞꯐꯝ ꯄ꯭ꯔꯣꯝ ꯅꯦꯄ꯭ꯔꯥ ꯀꯝꯄꯦꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯟꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯗꯣꯝꯒꯤꯗꯁꯨ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯅꯥꯗ ꯌꯦꯛꯇꯕ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯌꯥꯏꯐ-ꯃꯪꯒꯣꯜ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯄꯤꯖꯔꯤ ꯂꯣꯏꯅꯅ
ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯏꯁꯩ ꯑꯁꯤ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ. ꯈꯣꯏꯗꯥꯖꯩ ꯍꯥꯏꯅ ꯁꯨꯝꯅ ꯁꯧꯕ ꯏꯁꯩꯅꯤ. ꯖꯣꯅꯤ ꯑꯃꯗꯤ ꯗꯥꯅꯨꯕꯤꯅ ꯂꯣꯏꯅꯅ ꯄꯨꯁꯄꯔꯥꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯂꯣꯏꯅꯅ ꯏꯁꯩꯁꯤ ꯍꯥꯟꯅ ꯇꯥꯃꯤꯟꯅꯁꯤ. ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯔꯊꯗꯦ ꯇꯥꯔꯤꯕ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯁꯩꯅꯤ. ꯏꯁꯩꯁꯤ ꯍꯥꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. ꯃꯔꯛꯇ ꯃꯌꯥꯝ ꯋꯤꯁ ꯄꯤꯕꯤꯌꯨ.
Thagajari Taromasidan Ngasi Sarugabiri Batabiri Bamayam Panamagabadi Pamangol Pibiri Basing. Say, Abem Puyamna, Kanbirak Pamaki, Mapong Numit Kaloinana, Kanbirak Paisani, Loinana Mamang, the Saraswati, Kanbirakiba, Mahaki, Apopa Pavung Mingda, Zayenta Samurai Sharmada, Isayasi, Kudol Tamjagi, Haina Takpire, Mahaki Mapong Numit Kamari Lenana, Loinana. Mairan vi film gi aigi papa nungsiba thadoklu awaba wakal haibadu haina isayasi kudol tambiyo haina saraswati na haibire haibi isayasi amuk ngasigi bardi gi thormasi mari lenana isayasi mukudol tamjari ehampun muktaminasi Sorry, Papa.
ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯉꯥꯏꯍꯥꯛꯇꯪ ꯄꯥꯊꯣꯛꯆꯕꯒꯤ ꯇꯟꯖꯥꯗꯨ ꯑꯃꯨꯛ ꯂꯧꯖꯔꯤ रेस्मा थागतचरी हना अखोइबसु थागतपिरेना ताकपिरे रेनी सरंग तेम यामना फजै मपुरोइबगी वखल यामना फजै ब्लैकमेल तौरुबगी माहिदु मसाना फंगजबनी पुलिसता हाइरोनी था खर जेल लेरोनी थोलुकपदे हेना यंगना बोइखिनी हातबगी मतिक चाइना खंजहिना ताकपिरे इबेमल देवी थागतचरी प्रेमावती नावरे ngasiगी wari mi hatpasi makhal makhalni kibasu phawina taupire kamala thagachari intias wangmem diamond radio tadrabadi tumaya deina taupirapa moni ngarangbam chinkhalaga tabiu thagachari omarani mayang lambam keju okram extramarital affairs si chanabi ama oina kana thokalai masi abhabadi nate yum kaina bagi achowa macha kamani extramarital tagi hatliba crime si fanayam di yame fatte khangna duma na tapire चुमनी के जो हाइबेरी वाफम से अंदुगा सुप्रीम कोर्ट नसुनु पानुपी सिगुमगी मरी लेने बई याप पिसलेने दुबो मधु पिसलेना अदुम न चथरो हाइबदी नते अदुबो करे हाइनी को सिगुम बसे दुम थोकपा दुगा नुपादुन नुपीदुबदी मा anga पिरगा लेरगा चुमनिंग सिंगलुबद माना ngसागी खांगबा ngamdabaduna खोंथांग असि थांगा किबनी हाइतारे प्रीति लुक्स थागचरी सर लाइव याउदबो कुइरेंग असिदि याउरे फंगजरे न ताकपिरे अनायक याउदबो योमी हांगी सेवा थागचरी हाइबिरक पसिगी दमक प्रीति वारी से ngasi से अर्नाब की माई वारी मा पुथोगेन तोरमनि मागी केस तुगी मतंगदा अथोइदोक पदुम लेते केस कोर्ट फारगा मागी हौखिबा ऑफिस ता थबक यावरमबा मखकी पैसा पी दे न तौबदगी अदुना पैसा पीदबदुना मरम ओइरगा इमुंग मनुंगदु करी हाइनी थौरी यालगा सुसाइड तौखिबा मदुदु महाकननी हाइबगे अदुगी चार्ज अमदा ओरमाले अदुना चप चाबदु तौबंगम किदरे केसु लेतबनी ने यामना नुंगतिगी लेट नाइट स्टोरी थमकपसे खोइदसु यामना वाबा ओइ अदुगा तोंगान मफमदा थोकलिबा थौदोकसिंगसि पुरुंगना बहनबदा हाइतारे लेतबदि नते खोमजिनबदा दु मतम चांगी सो वारी सि थिना बहनबदु सु खर वाइ अद मरकसिदा मो ngasigiди thoromsi mo hogzaraga thoromsigi thumbnail je sumhangli lag isai thumbnail lu thokpani na mi ji phajare ngasigidi late night tawdroboy ningdana haitare chamri ga yankhai ma thoi lebiri so thank you so much yamasu yamdrasu lebiriba radio da masing langam dana tabiriba sing adugi bemal devi sonia kumantem sargi khonjel taba nungai na tapire thagachari sonia md nasir थागचरी प्रेमावती एलिस पेनाव मसाना तौजरुबगी माहिनी थागचरी बुंगना तापिरे थागचरी एलिस अदुगा उमारानी एमडी आमिर खान सुप्रीम कोर्ट ना अयाबसु पीखरे ना फतबसी तौदबना फैसार ना चुमनी के जो हाइबेरिबदो कसु अफबदी ओइदे अदुगा होय कनागुमनि युमदा माना मौदुनु माना लेबा नुंगाइत्रे हारगदि मपुरोइबदु डाइवर्स तोरमगा माना तोप लंबी मद चटखिबदि कैसु काइदे मरमदि मदुना दुम खरोग थांगागा मागिसु नुंगाइतबा अमगिसु नुंगाइतबा अनिमक्ता हाइतारेनि लेगेदबुगी सरुकिदि महाकी अपाम लंबी मद चटखिबनदि फै अदुगा लेमिनबदा ताइसनरुबदा यारोरोइदोबा अमगे अदुगुम फिबमदा लेरकलगदि चटखिबनदि फै तौबददि अदुगा मसा मसु चाउद्रिङेद हाइतारेनि अदुगा मसिदि अममगी वानि
ꯊꯕꯛꯇꯨꯗ ꯐꯩꯅ ꯍꯥꯏꯖꯕꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯃꯗꯨꯅ ꯍꯦꯟꯅ ꯏꯃꯨꯡꯗꯨꯗ ꯃꯩꯆꯥꯛ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯒ ꯏꯃꯨꯡ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏ ꯍꯥꯏꯕꯗꯨꯗ ꯆꯨꯝꯕꯅꯤ ꯃꯁꯤꯗꯤ ꯂꯨꯈ꯭ꯔꯦ ꯃꯁꯤꯗ ꯀꯃꯦꯟ ꯄꯤꯕ ꯌꯥꯝ ꯂꯨꯏ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯑꯗꯨꯝ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯦꯅꯤꯋꯦ ꯑꯐꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯡꯃꯤꯟꯅꯁꯤ ꯑꯐꯕꯗꯨꯗ ꯂꯧꯁꯤꯟꯁꯤ ꯐꯠꯇꯕ ꯅꯥꯀꯟꯗ ꯊꯝꯃꯒ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄ꯭ꯔꯦꯃꯥꯄꯇꯤ ꯑꯦꯂꯤꯁ ꯎꯃꯥꯔꯥꯅꯤ ꯋꯤꯂꯤ ꯌꯥꯡꯂꯦꯝ ꯑꯗꯨꯒ ꯈꯣꯟꯁꯝ ꯕꯤꯃꯣꯂꯥ ꯋꯥꯔꯤꯁꯤ ꯃꯈꯜ ꯃꯈꯜꯅꯤ ꯍꯥꯠꯄꯗꯨꯅ ꯆꯨꯝꯂꯕꯅꯤꯅ ꯇꯥꯛꯄꯤꯔꯛꯏ ꯖꯦꯝꯁ ꯕꯣꯟ ꯁꯣꯏꯕꯝ ꯗꯥ ꯖꯦꯝꯁ ꯉꯔꯥꯡꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯗꯣ ꯖꯦꯝꯁ ꯕꯣꯟ ꯑꯍꯥ ꯍꯥꯏꯕꯗꯣ ꯃꯃꯥ ꯌꯥꯝ ꯅꯣꯛꯈ꯭ꯔꯦꯅ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯛꯄ ꯑꯩ ꯎ ꯌꯥꯗꯦ ꯑꯗꯨꯅ ꯖꯦꯝꯁ ꯍꯥꯏꯕꯗꯣ ꯖꯦꯝꯁ ꯕꯣꯟ ꯑꯍꯥ ꯍꯦꯛꯇ ꯇꯧꯋꯦꯕ ꯑꯩ ꯎꯕꯗ ꯁꯣꯝꯗ ꯂꯤꯂꯥꯗ ꯇꯧꯈꯤꯕꯗꯨꯅ ꯑꯣꯏꯖꯥꯠꯅꯤ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯖꯦꯝꯁ ꯕꯣꯟ ꯃꯃꯥꯗꯁꯨ ꯇꯝꯕꯤꯌꯨ ꯁꯦꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯄ꯭ꯔꯣꯒꯥꯝꯁꯤꯅ ꯇꯥꯛꯄꯤꯔꯤ ꯁꯥꯡꯈꯨ ꯏꯂꯥꯡꯕꯝ ꯁꯔ ꯖꯦꯝꯁ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯅ ꯇꯥꯛꯄꯤꯔꯤ ꯁꯥꯡꯈꯨ ꯋꯥꯕꯗꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ ꯋꯥꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯁꯤ ꯏꯊꯧ ꯑꯃꯅꯦꯅ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔ ꯑꯃꯅ ꯅꯔꯁ ꯑꯃꯅ ꯑꯍꯤꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯏ ꯄꯨꯂꯤꯁ ꯑꯃꯅ ꯑꯍꯤꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯏ ꯑꯥꯔꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯄꯨꯡ 12ꯗꯒꯤꯅ ꯄꯨꯡ 3-4 ꯐꯥꯎꯕ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯗ꯭ꯌꯨꯇꯤ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯊꯦꯡꯕꯁꯤꯅ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯂꯩꯕ ꯊꯧꯔꯝꯁꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡꯒꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯄ꯭ꯔꯣꯒꯥꯝ ꯑꯌꯥꯝꯕ ꯑꯩꯅ ꯇꯧꯖꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯥꯐꯁꯤꯡꯅ ꯈꯔ ꯁꯤꯟꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯀꯣꯝꯍꯜꯂꯒ ꯑꯩꯅ ꯁꯤꯒꯨꯝꯕ ꯀꯦꯁ ꯑꯗꯒꯤ ꯄ꯭ꯔꯣꯒꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯑꯇꯩ ꯁꯦꯝ ꯁꯥꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯗ꯭ꯔꯃꯥ 7-8 ꯅꯝꯃꯒ ꯂꯩꯔꯦ ꯗ꯭ꯔꯃꯥꯁꯤ ꯃꯊꯪ ꯃꯤꯌꯥꯝꯅ ꯇꯥꯍꯟꯒꯗꯕꯁꯤ ꯍꯦꯛ ꯇꯥꯕ ꯍꯧꯕꯗꯒꯤ ꯃꯔꯤ ꯇꯥꯕ ꯌꯥꯅꯕꯅ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯤ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ ꯂꯧꯕꯤꯔꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯒꯗꯕꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯒ ꯃꯤꯅꯣꯛ ꯍꯥꯏꯔꯤꯕꯁꯤ ꯑꯊꯦꯡꯕꯗ ꯀ꯭ꯔꯥꯏꯝ ꯑꯩꯈꯣꯏꯒꯤ ꯂꯦꯠ ꯅꯥꯏꯠ ꯁꯟꯇꯣꯏꯕ ꯊꯧꯔꯝꯁꯤꯗ ꯂꯥꯛꯀꯅꯤ ꯃꯤꯅꯣꯛꯁꯤ ꯈꯤꯇꯪ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯃꯗ ꯈꯔ ꯁꯤꯖꯤꯟꯅꯕꯗ ꯍꯥꯏꯇꯥꯔꯦ ꯁꯣ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯈꯔ ꯍꯦꯟꯖꯤꯟꯕ ꯀꯩꯗꯧꯕ ꯈꯔ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒꯈꯔ ꯃꯁꯤ ꯑꯊꯦꯡꯕꯗ ꯂꯩꯒꯗꯧꯔꯤ ꯁꯣ ꯄ꯭ꯔꯥꯏꯝ ꯇꯥꯏꯝꯗ ꯂꯩꯔꯔꯣꯏ ꯃꯤꯅꯣꯛ ꯍꯥꯏꯕꯁꯤ ꯁꯤꯔꯤꯌꯦꯜꯁꯤ ꯃꯁꯤꯃ ꯈꯔ ꯂꯨꯕ ꯑꯣꯏꯔꯦ ꯁꯤꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯈꯔ ꯌꯥꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯦꯡꯕꯗ ꯂꯩꯔꯅꯤ ꯊꯥꯒꯠꯆꯔꯤ ꯇꯦꯟꯁꯤꯟꯖꯒꯦ ꯋꯥꯐꯝꯁꯤꯃ ꯑꯗꯨꯒ ꯏꯕꯦꯃꯜ ꯗꯦꯕꯤ ꯑꯩꯗꯤ ꯏꯁꯩ ꯇꯥꯕ ꯂꯣꯏꯔꯒ ꯂꯦꯠ ꯅꯥꯏꯠ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯀꯟꯅ ꯊꯤꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛꯇꯒꯤ ꯇꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯃꯗꯨꯃꯛ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯦ ꯍꯥꯊꯨ ꯑꯩꯈꯣꯏꯒꯤ ꯊꯝꯅꯦꯜꯁꯦ ꯁꯦꯝꯕ ꯌꯥꯗꯕ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯒꯤ ꯕꯦꯇꯥ ꯚꯔꯖꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕꯁꯤ ꯑꯗꯨꯅ ꯄꯔꯞ ꯑꯩꯅ ꯄ꯭ꯔꯣꯒꯥꯝꯁꯤ ꯌꯥꯝ ꯊꯨꯅ ꯍꯧꯅꯤꯡꯉꯦꯅ ꯌꯨꯇ꯭ꯌꯨꯕ ꯀꯩꯅꯣꯁꯦ ꯄꯔꯞ ꯁꯤꯜꯂꯨꯀꯥꯟꯗ ꯍꯥꯟꯅꯒꯤ ꯊꯝꯅꯦꯜꯁꯦ ꯑꯁꯤꯗ ꯂꯩꯊꯣꯛꯈꯤꯕ ꯄ꯭ꯔꯣꯒꯥꯝ ꯍꯧꯔꯀꯥꯟꯗꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯨꯅ ꯂꯦꯠ ꯅꯥꯏꯠ ꯍꯧꯗ꯭ꯔꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯀꯣꯏꯊꯤ ꯂꯩꯕ ꯁꯣꯝꯗꯅ ꯂꯦꯠ ꯅꯥꯏꯠꯇꯤ ꯍꯧꯔꯕ ꯑꯗꯨ ꯂꯥꯏꯚ ꯊꯥꯔꯒꯗꯤ ꯂꯥꯏꯚꯇꯨꯗꯤ ꯍꯦꯛ ꯆꯪꯕꯤꯔꯛꯎꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯎꯃꯥꯔꯥꯅꯤ ꯃꯌꯥꯡꯂꯝꯕꯝ ꯊꯥꯒꯠꯆꯔꯤ ꯀꯃꯂꯥ ꯍꯨꯏꯗ꯭ꯔꯣꯝ ꯑꯦꯂꯤꯁ ꯄꯦꯅꯥꯎ ꯇꯝꯐꯥ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯎꯃꯥꯔꯥꯅꯤ ꯋꯥꯟꯁ ꯑꯒꯦꯟ ꯀꯦꯖꯨ ꯑꯍꯥ ꯍꯥꯏꯕꯗꯨꯒꯤ ꯑꯣꯟꯊꯣꯛꯄꯅꯤ ꯖꯦꯅꯤꯇꯥ ꯑꯉꯣꯝ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯤꯡꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯅ ꯇꯥꯛꯄꯤꯔꯛꯏ ꯃꯦꯗꯥꯝ ꯌꯨꯝꯂꯦꯝꯕꯝ ꯁꯦꯂꯦꯕ꯭रिꯇꯤ ꯁꯥꯔ ꯑꯩꯁꯨ ꯊꯥꯒꯤ ₹500 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯁꯤꯗ ꯍꯥꯞꯆꯒꯦ ꯑꯋꯥ ꯑꯅꯥꯒꯤꯗꯃꯛ ꯌꯥꯒꯗ꯭ꯔꯥꯅ ꯇꯥꯛꯄꯤꯔꯛꯏ ꯃꯦꯗꯥꯝ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯩꯔꯦ ꯃꯇꯦꯡꯗꯤ ꯊꯥꯒꯤ ꯑꯗꯨꯝ ꯄꯥꯡꯕꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯄꯥꯡꯕꯤꯔꯤꯉꯩꯗꯨꯗ ꯑꯃꯨꯛꯁꯨ ꯄꯥꯡꯒꯦ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯄꯅꯤꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯧꯁꯤꯟꯖꯕꯁꯤꯗ ꯑꯍꯜ ꯂꯃꯟ ꯂꯩꯇ ꯂꯥꯏꯔꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯅꯪꯅꯕ ꯈꯔ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯂꯩꯇ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯑꯍꯜ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 80-100ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯒꯨꯝꯕ ꯑꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯅꯦ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯆꯦꯡ ꯕꯦꯒ ꯑꯃꯒꯨꯝꯕ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯥ ꯑꯃꯇꯪ ꯍꯞꯇꯥ ꯑꯃꯇꯪ ꯃꯣꯃꯣ ꯅꯣꯛꯅꯕ ꯍꯥꯏꯖ ꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯂꯩ ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯇꯣꯉꯥꯟꯕ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯦꯃꯤꯂꯤ 3-4 ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯏ ꯑꯗꯨꯒ
ꯇꯥꯎꯊꯣꯡ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗꯒꯤ ꯅꯥꯎ ꯁꯨꯟꯗꯔ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯟ ꯀ꯭ꯔꯦꯆꯔ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯗꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯑꯃꯒ ꯂꯩ ꯑꯗꯨꯒ ꯄꯤꯊꯦꯠ ꯂꯩꯃꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯃ ꯂꯩ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯔꯛꯏ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯁꯤꯡꯖꯃꯩ ꯕꯦꯒꯞꯇꯤ ꯂꯩꯀꯥꯏꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯈꯤꯗꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇ ꯂꯥꯏꯔ ꯈꯔ ꯈꯨꯗꯣꯡ ꯆꯥꯖꯗꯕꯁꯤꯡꯗ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯄꯤꯕꯤꯔꯒꯊꯥ ꯊꯥꯒꯤ ꯑꯣꯏꯅ ꯈꯪꯒꯠꯆꯔꯀꯥꯟꯗ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯥꯏꯕꯤꯔꯛꯄ ꯁꯤꯒꯤꯗꯃꯛꯇꯗꯤ Kadangvam Inongcha, thank you, James Natapiri Thagachari, sir. MD Amir Khan, Sanjit Killer, Sir James. Ngasina ahanba oine yaujabani. Aduga serial oina tajai nasu tapire ngasigi birthday taribasingbu thagatba phongdokchari na mangol piri na tapire. Sanjit Killer Thagachari Hana family si join to birakpa sigidamag do miyam panu manaso Sanjit putarano piu Keju Thagachari Premavati Naure Kamala Alice Penau Indias Janita Ngom Babita Naure Bimal Ketri Jivan Miyoi Bama Oina Aranbani Khangba Makai Torudaba Fai अफब तौसी फतब मरक्तगी अफब तुदा खंदुना अखोई मियोइबनि हाइबा कौनोगुम सेना ताकबिरे थागचरी जेम्स बोन ममाना वथाजरी न ताकबिरकपदुगी दमा थागचरी ममाबु ताबिरमलगदी अदुगा अपडेट हियर कटिंग थागचरी सर ngasiदी ताबा लोइकिबेदा खंगहोद्रे न ताकबिरे Sangita Kundongbam Kari Mathel Chabirage na tapiraput charage na haibire Sangita insang jaini am toina haibin chang am pandore Saugri angang ma thong ma chai hai tare kanggo ai saugri ji sungloi loi dri khar ti cha gi dong ma le dum pa li aduna saugri ji Anyway thagachari JK thagachari Janita Ngom Jolimbam celebrity Madam Sargi AC da thagi that Tara Koding Hapjarake and November Tagi Hogjarage Tapire. Tagachari Madam, Peso Kabalate, Taki Bagat the Mugning Singbiro Hizege. I guess so greasy, Chin made me yaure. Anyway, Tagachari Hanana. Comment Pavasi Lushile, the Mungasi in a jar me suyam yam the Vanina Duga Yamuazere, Toromsi the Henamapong Pan Mivasiki the Mark. Jackson Minerasi, Kumayam Punama, Henanungaiba, Asigum Lava, Corona Nadaba, Oirasi, Kezu Tagachari, Sogri Pami, and Attack Pirapa, Sogri Gimi, Amtole, Sogri Angamadiam Howie, Haitare. Aduna, I know Sogri, I have Sogri Pami and Wafawami Lang Gravani, Hanana Tagachari. Thagachari Atom Abo Tomba Thagachari Hanana Priti Alice Penau Kari Sogri Charage Hangbayare and Chumani Subas Lysam Thagachari Misu Yamdina Tapire Saru Kari Matin Charagan I Kumjakre Subas Sogriga Kang Hogachaze Naduga Moro Mepamamit Laga Hawaii Maton Courtly Haitare Faze
थागचरी हेक पामजबा दु थोरे सिनी अखोइना लायरबा अखोइना सोमना चारी ना खुनबा करी चारी गबा हानना थागचरी मयाम टेक ट कायदना लेबियो खुद सा सेंग हम्बियो सोशल डिस्टेंस ngakpiu loinana anabasidagi ngakthoknanabagidama koi corona warrior oiminarasi anabasu nomagi chani chani chahum chahum sibagi masingsu hengalagli so mayam punamakpu amukana tharom losinjabagi ayabadu logjari james saigurjamna tabiriba khudimakpu ikoknona khurumjari chalo punna haudok lurasi chalo warip nasi lauru rasi max utrabadi ningsing halasi corona but hinglasi max utrabadi khanghalasi corona but hinglasi chalo aningba pang thoklasi chalo wasak ama saklasi Satlo punangak thok minarasi Anoba ajumba oi halasi Sapon si jinarasi Samthokani khut sa seng dokani Lepa lepa yengani Max utrabadi ningsing halasi Corona buthingani Masi anoba singnabani ay ko'y punamayog nagadabani Punsi asigi wazaradi Wafam asi ay ko'y ingadabani Hitaruk laptog lasi Anaw ba kong tang-tanglani Miyam pumbagi kangani Max utrabadi ningsing halasi Corona buting lasi Max uprabadi khanghalasi corona butinglasi Laikal suna saat laba laikolni Kanglup kaya gi itin fangni Kena balai traba hakchangi thawaini Diamond FM Radio Oh Diamond FM Radio 91.2 Diamond Radio Channel